हिस्ट्रीगी मरु ओइबा मचाक अमा ओइरिबा कल्चरल कंटिन्यूटी ओइना भारत की कल्चर अमदी लमित तुमित खुदिंग रामायण अमदी महाभारत की चथदुना लाकपनी लोइलम संतोकपसिंगना भारत की हिस्ट्री अमदी कल्चर बु थुगाइनबा होटनदुना भारत बासी सिंगबु चममनबा कया थोकलमदुनसु ngасidi पृथ्वीना भारत माय ओनसिल्लकली पृथ्वी सिनबा थुंगना लैरिबा कृष्ण भक्त सिंह numit kumna ngaliba magi upadesh gita amadi loinaidraba history gi machak singna maram oiduna Shri Krishna prithvi da pokhi haibasida yetna ningai laitre Ibungo na pokhiba numit amadi magi janma kundalibu jyotish shastra gi matung inna tentakna nainajari Surya Siddhanta gi matung inna Kali Yug haubasi February 18 3102 BCE ni Bhagavan Shri Krishna na Prithvi hek thadokpa numittagi Kali Yug hawi haina Masya Purana chingbada mayek sengna hairami Srimad Bhagavat Mahapuran gi matung inna Bhagavan Shri Krishna na Prithvi da chahi chamaga kunmanga hena phongbirami Yadu vangse vatirnasya bhavatah purushotam Sarashatam vyatitaya Panchavingshaadhikam Prabho Slok asi Brahma Shiva Amadi Swargagi Devata Singna Shri Krishnagi Maphamda Ibungona Prithvi da Sanabilila Loirabada Magi Divyadham da Lengbinaba Haijaba Matamda Haikibani Arthadi He Pumthoi Thoiba Nahakna Yadu Sagai da Avatar Tawbiduna Lila Sanabiba Sahi Chamaga Kunmanga Henkre Natraga Sukre Haibani Maramsina Bhagavan Prithvi da nganthoi birakhiba numit adu February 18 3102 BCE dagi chahi chamaga kunmanga thigatlaga haibadi hangatlaga oipham thokle amadi Haribangsa Puranda Bhagavanna Shravan thagi sitharakpa nipani panba haibadi kunga humdoini panba thana rohini nakshatra da leiba ahing nongyagi matamda po I haina takli madudi astamyam shravanamase krishna pakse mahatithau rohinyam ardharatre sa haibasini hairiba numit asi July taraga mapan amadi kungi lonaba ahing nongyai krista gi mamang chahi lesing ahum chani kungani panda chap chana phangbaga loinana Bhagavan Shri Krishna gi Janma Kundali asi asumna phangi Kundali asigi matung inna Bhagavan Brisha Lagna amadi Rashini Brisha Lagna da Chandrana Ucha Oiduna Laiba amadi Shanina Yengbana Ibungona Mapa Laitana Phajaba Oidi Shastrana Tangangba Khajai Gulab Machugi Chinbal Nik Lauba Atia Machu Haina Thabiriba Ibungogi Ningthiba Saktam asi Chandra Mangal Shukra Amadi Shanina Pibani Shukrana Masagi Nabang Sadalaiduna Ing Tappa Amadi Mapa Laitana Nonglukpa Magunbur Lepli Mangalna Ahum Suba Bhapta Nitchabhanga Oiduna Laibana Mapa Laitana Thuna Phaba Amadi Yaknaba Pumbabu Maithiba Pibangamba Magunbu Lepli Chandrana Lagnada Ucha Oiduna Rahuna Chingbana Yetabana Maning tamba ukningi mawongbu lepli Buddhana ani shuba bhabki mapu oiba amasung manga shubada ucha oiba asina khwaidagi ningthiba wangang khonthok amadi lamba leitaba losing piri Brihaspati amadi Rabina mari shuba yumpham da leiduna mapal naidaba thauzal minung sibu piri aduga Rabina phattaba mi singi maphamda akiba kalgi saktam lauri Tara Subha Bhabki Mapuna Lagna Rabi Amadi Brihaspati Bu Yengbana Dharma Rakshak Oiri Lagnapati Sukrana Taraga Nithoigi Mapu Mangal Amadi Rahuga Punbana Bhagavana Kaishum Sangda Avatar Taubiki Rasida Sanina Yengba Amadi Nabangsada Sanina Rahuga Punbana Magi Pokmina Basing Kangsana Hatki Taret Subha Bhabki Mapuna Shukraga Punbana Ibungogi Maharani kaya lairabasu Shukrana Mangal dagi lapthoklaga Rahu da Naksinbana
Maharani khudingmakpu luna tawrabasu makhoigi mafamda attachment amata laikhide. Chandrana mafam chana lairabasu ahum suba bhabki mapu oibana amadi tare suba bhabki mapu mangal grahana oibana Chandra amadi mangal gi dasa ibungona sahi taraga mathoi suba phauba laikhi. Hairiba matam sida ibungo gi mafamda khudong thiba kayana langoi chanduna thamki. Ibungo gi mafamda ketu gi dasa lakpa matamda Mahabharat lan thoki. Aprakit oiba ibungo magi miyoibana khangamdraba lila singbu Jyotish Shastrana khasiktang Neinaba kaidong nungda mapung phaba oiroi. Thauzan namagi loinaidaba ipakpu oibiriba Bhagavan Shri Krishna bu hanna hanna kurumjai. Hare Krishna.